Heeyainu. Ngasi 13 August Mama Lebakidama Nokna Nongna Phasi Sagai Kakiba Athaubu Singbu Ningsingbagi Numina Lakpada Athaubu Singi Mafamda Channel Asigi Maikaidiki Ikai Khumnaba Uchari Athaubu Singi Koloi Minglendi Mutpa Naidana Malemda Lehaurasanu Haina Matamsu Sum Hojinki Khamba Yadana Leptana Chuba Thawanki Maitapi Nongjuda Nonglik Makolna Nausum Isai Oi Mama Masa Ahumdo Ningaidana Tumle Makoigi Awang Thangbai Makaida Paklanga Tainana Irap Laptana Chelibu Konglam Adom Dasu Isingna Kungi Nongju Matam Oibana Irai Irau Khonkana Maning Tamna Cheli Isingdugi Makolna Sentharak Paduna Ithilama Dipirame Nongi Makolduga Konglam Dugi Makolgana Susinna Kiduna Aniduna Yumdugi Makada Leribi Mama Maza Makoi Humdo Nausum Isai Oi Pungsum Sumkra Tamphasu Mopa Nupagi Wakalda Nungai Traduna Adumaktum Taki Leirinu Heeyainu Anisu Molang Yebna Ningaidana Konventung Kundali Ichik Hunba Nungai Chabuk Lonba Matamduda Kangaudana Suruk Laubu Makolama Konglam Leriba Domda Taba Hore Ishingi Irei Ira Kol Maraktuda Mikumduna Sana Badona Karigumbada Inchon Badona Laifam Tinpan Gonba Kongi Konglam Aduda Mati Pong Baurakle Aing Nungai Jabuk Aduda Mikumduna Chatpagi Inchon Baman Mamakol Itatana Taba Horakle Matamdu Fudithok Churamba Kungi Nongjuna Khara Patharak Pamatamne Thili Chuba Matamne Nonglingna Konthang Taptharak Pamatam Inchon Bamanba Makolado Hena Hogule Ichik Hunba Hingduda Adumna Makolado Horokpaduna Paklanga Tainena Tumlibi Heeyainu Ningaidana Tumlambadagi Komlan Mikap Tholole Heeyainu Mamit Anidu Noerduna Masado Tingli Yangliri Yumgi Chayan Ahobada Korogi Manga Lishalak Prahiduna Koying Heeyainu Tapna Machinda Karinone Aina Tariba Mokolsibo Yena Karumda Panasu Mami Nunga Chubasida Inchon Bamiga Lakpazala Hek Asumna Nung Chuba Matamda Inchon Base Akoi Awang Tangbo Konglam Sigidi Yam Paknabane Mausa the Yona Lemding Yam Pabane Asumna Wakal Tauringi Awang Lomadudagi Nga Paba Manba Makol Inchon Bagi Makoladu Itatana Tarame Makol Singadu Tarupta Hena Masado Langtak Narame Talk to Ning Bama Powre Hek Mikara Hongnaduna Amama Tengbada Inching Bama Tengna Kibana Talk Lagayenge Kale Masu Inchonba Nga Paba Angang Wiring de Pamley Aduna Talk Lagayenge Kale Surok Lauba Makol Singaduna Mabu Tatana Itilama Peter Masada Itatana Kahobama Tumina Lebangam Daduna Kankanadu Haidukuna Kumtarage Matai Tangduna Tumlibi Masi Lerinubu Hauduksira Amukchukale Adubu Masi Ningaidana Tumbadu Ubada Nungaitaduna Hauduk Pidre Adubu Miki Laki Dabi Heeyainu di Madum Tumin Kutta Uchan Meirapai Mamang Tongado Tumin Tapna Hangdokuna Tolakle Mapalado Pumamame Heeyainuna Kanade Amta Thogabu Yenge Nga Sweden the Paramgani Thongalam the Tolaga Ying Togi Saru Awang Tang Badahoba Hainojo Mokonga Swida Paujilake Ahoba Sambal Sayamada Adu already Konglama Pasu Yorani Asikaladuna Kutta Uchan Mera Dubai Makokto P. Manakuptuna Nonglit Makupna Tili Zuba Maraktuda Hainojo Mokongadu Tamna Lakle
ꯌꯦꯅꯈꯥ ꯃꯄꯥ ꯑꯗꯣꯝꯗꯒꯤ ꯐꯥꯎꯖꯤꯜꯂꯒ ꯂꯥꯛꯄꯗꯨ ꯊꯣꯏꯅ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦ ꯑꯗꯨꯕꯨ ꯍꯩꯅꯧꯖꯣꯡ ꯃꯈꯣꯡ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯁꯥ ꯄꯨꯝꯕꯗꯨ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯍꯤꯌꯥꯏꯅꯨꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯁꯥꯕꯨꯡ ꯁꯥꯕꯨꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯛꯏꯁꯤꯅ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯈꯩ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯤꯅꯤ ꯃꯝꯒ ꯃꯝꯕ ꯑꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯍꯩꯅꯧꯖꯣꯡ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯄꯥꯗ ꯂꯩꯔꯤꯕ ꯁꯝꯕꯟ ꯁꯌꯥ ꯑꯍꯣꯕ ꯃꯄꯥꯗꯨꯗ ꯆꯪꯈ꯭ꯔꯒ ꯂꯤꯊꯣꯛꯏ ꯃꯁꯥꯗꯨ ꯑꯍꯣꯕ ꯀꯥꯈꯨ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯤꯠꯄ ꯆꯜꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯂꯤꯁꯤꯟꯕꯒ ꯅꯥꯀꯟꯗ ꯈꯣꯡꯂꯝ ꯃꯄꯥꯗꯨ ꯂꯩꯔꯝꯃꯤ ꯎꯆꯥꯟ ꯃꯩꯔꯥꯗꯨ ꯄꯥꯏ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯛꯄꯗ ꯀꯣꯛꯇ ꯀꯣꯛꯁꯦꯠꯅꯕꯤ ꯐꯅꯦꯛꯅ ꯈ꯭ꯋꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡꯗꯨꯅ ꯑꯃꯝꯕꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝꯈꯛ ꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯟ ꯌꯥꯟꯗꯨꯅ ꯈꯣꯡꯗꯨꯗ ꯃꯩꯁꯨ ꯌꯥꯎꯗ ꯂꯦꯝꯂꯩ ꯉꯥ ꯐꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯤꯌꯥꯏꯅꯨ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯎꯆꯥꯟ ꯃꯩꯔꯥ ꯃꯉꯥꯜꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯃꯤ ꯁꯥꯃꯤ ꯅꯠꯇꯅ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯗꯦ ꯍꯤꯌꯥꯏꯅꯨꯅ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯃꯤꯁꯤꯡꯁꯤꯕꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯅꯦꯝꯁꯤꯡꯁꯨ ꯃꯥꯟꯗꯦ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯒ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯁꯤ ꯁꯣꯜꯂꯗꯨꯅ ꯉꯃꯧ ꯉꯃꯧ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯈꯣꯡꯂꯝꯗꯨꯒꯤ ꯃꯄꯥꯜꯗ ꯃꯍꯥꯛ ꯆꯠꯂꯤ ꯏꯟ ꯁꯣꯟꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯣꯡ ꯍꯥꯠꯇꯦ ꯇꯨꯃꯤꯟ ꯃꯈꯣꯏꯒꯤ ꯏꯟ ꯁꯣꯜꯂꯤꯕꯗꯣ ꯑꯗꯨꯃꯛ ꯁꯣꯟꯗꯨꯅ ꯂꯩ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯍꯪꯉꯤ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯤꯌꯥꯏ ꯆꯟꯕꯤ ꯉꯥꯛꯇ ꯑꯣꯏꯅꯁꯨ ꯎꯏ ꯃꯥꯒꯤ ꯃꯤꯠꯇꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯑꯃꯝꯕꯗꯨꯗ ꯏꯟꯗꯨ ꯁꯣꯜꯂꯤ ꯑꯃꯅ ꯏꯟ ꯁꯣꯜꯂꯝꯕꯗꯒꯤ ꯂꯣꯡ ꯑꯃꯨꯛ ꯍꯣꯟꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯅ ꯏꯅꯦ ꯑꯩꯈꯣꯏ ꯑꯃꯝꯕꯁꯤꯗ ꯃꯇꯧ ꯀꯔꯝ ꯃꯩꯁꯨ ꯌꯥꯎꯗ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯝꯂꯤꯕꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯏꯅꯦ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯏꯪꯉꯪꯉꯛꯏ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯈꯣꯏꯖꯪꯂꯤꯉꯩ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯒ ꯎꯍꯧ ꯂꯥꯍꯧꯗ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯥꯌꯥꯛꯇꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯂꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯅ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯊꯪꯅꯕ ꯈꯨꯟꯁꯤꯗꯒꯤꯅꯤ ꯅꯈꯣꯏꯒꯤ ꯈꯣꯡꯂꯝꯁꯦ ꯅꯣꯡ ꯆꯨꯕ ꯃꯇꯝꯗ ꯂꯦꯝꯂꯩ ꯉꯥꯌꯥꯝ ꯐꯥꯕꯒꯤ ꯄꯥꯎ ꯃꯤꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕꯗꯒꯤ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯍꯤꯌꯥꯏꯅꯨꯅ ꯑꯩꯅꯁꯨ ꯈꯜꯂꯤꯅꯦ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯏꯅꯦ ꯍꯣꯏꯁꯦ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯦ ꯑꯗꯣ ꯏꯅꯦ ꯑꯃꯝꯕꯁꯤꯗ ꯃꯩꯁꯨ ꯑꯃꯇ ꯌꯥꯎꯗ ꯂꯦꯝꯂꯩ ꯐꯥꯔꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯗꯨꯕꯨ ꯎꯕꯤꯕ꯭ꯔꯥ ꯅꯨꯄꯤ ꯑꯃꯅ ꯑꯣꯛꯂꯒ ꯄꯥꯎꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯁꯨ ꯎꯆꯥꯟ ꯃꯩꯔꯥ ꯄꯨꯔꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯑꯀꯟꯕ ꯅꯣꯡꯖꯨꯅ ꯃꯨꯊꯠꯄꯤꯈ꯭ꯔꯦ ꯂꯦꯝꯂꯩ ꯉꯥ ꯐꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯁꯤꯕꯨ ꯈꯟꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯃꯩꯁꯨ ꯌꯥꯎꯗ ꯑꯍꯤꯡ ꯃꯤꯡꯁꯦꯟ ꯈꯥꯡꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯝꯂꯤꯕꯅꯤ ꯍꯤꯌꯥꯏꯅꯨꯅ ꯏꯅꯦ ꯑꯍꯨꯝꯒꯤ ꯊꯧꯅꯥꯁꯦ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯄꯥꯠꯊ ꯀꯨꯝꯗꯨꯅ ꯈꯣꯡꯂꯝꯗ ꯈꯣꯡ ꯊꯤꯟꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯒ ꯌꯨꯝ ꯄꯨꯅꯔꯤꯕꯅꯤꯗꯣ ꯑꯗꯨꯅ ꯊꯣꯏꯅ ꯃꯝ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯑꯀꯤꯕ ꯑꯋꯥꯕ ꯄꯣꯛꯇ꯭ꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯤꯕꯁꯤꯕꯨ ꯃꯈꯜ ꯂꯩ ꯀꯅꯥꯕꯨ ꯀꯤꯔꯨꯅꯤ ꯍꯤꯌꯥꯏꯅꯨꯅ ꯑꯩꯁꯨ ꯇꯨꯝꯂꯝꯕꯅꯤ ꯅꯤꯡꯉꯥꯏꯗꯅ ꯏꯅꯦ ꯍꯣꯏꯒꯤ ꯏꯟ ꯁꯣꯟꯕꯒꯤ ꯃꯈꯣꯜꯁꯦ ꯇꯥꯕꯗꯒꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯒꯦ ꯍꯥꯏꯗꯅ ꯌꯦꯡꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯑꯩꯒꯤꯗꯤ ꯌꯦꯅꯈꯥꯗ ꯎꯔꯤꯕ ꯌꯨꯝꯁꯤꯅꯤ ꯅꯨꯄꯤ ꯑꯃꯅ ꯑꯣ ꯌꯥꯝꯅ ꯅꯛꯏꯅ ꯑꯗꯨꯗꯤ ꯍꯤꯌꯥꯏꯅꯨꯅ ꯑꯗꯣ ꯏꯅꯦ ꯍꯣꯏꯒ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯑꯁꯨꯝꯅ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯐꯪꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯂꯦꯝꯂꯩ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ ꯅꯨꯄꯤ ꯑꯃꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯥꯗ꯭ꯔꯤ ꯀꯨꯏꯗ꯭ꯔꯤ ꯅꯣꯡ ꯈꯔ ꯇꯞꯊꯔꯛꯄ ꯃꯇꯝꯗꯨꯗ ꯏꯟ ꯁꯣꯟꯕꯇ ꯉꯥꯏꯔꯤ ꯍꯤꯌꯥꯏꯅꯨꯗꯣ ꯄꯨꯝꯁꯨꯝ ꯍꯦꯛ ꯁꯨꯝꯃꯤ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯌꯨꯝ ꯆꯪꯒꯅꯤꯒ ꯀꯥꯎꯏ ꯉꯥꯏꯍꯥꯛꯇꯨꯝ ꯂꯦꯝꯂꯩ ꯉꯥ ꯐꯥꯕ ꯌꯦꯡꯈꯤꯒꯦ ꯈꯜꯂꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯆꯥꯟ ꯃꯩꯔꯥꯗꯨꯒꯤ ꯃꯉꯥꯜꯗꯨꯗ ꯃꯁꯥꯗꯣ ꯊꯣꯏꯅ ꯑꯀꯤꯕꯁꯨ ꯐꯥꯎꯔꯨꯗꯦ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯟꯕꯨ ꯁꯣꯟꯕꯣ ꯂꯣꯡꯕꯨ ꯈꯣꯟꯕꯣ ꯃꯁꯥꯗꯣ ꯅꯤꯡꯉꯥꯏꯗꯅ ꯂꯩꯊꯣꯛꯏ ꯃꯍꯧꯁꯥꯗꯒꯤ ꯃꯥꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯉꯥ ꯐꯥꯕ ꯄꯥꯝꯖꯩ ꯑꯗꯨꯅ ꯃꯁꯥꯗ ꯑꯃꯝ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯌꯨꯝꯁꯨ ꯏꯅꯛ ꯅꯛꯅ ꯂꯩꯔꯤꯕꯁꯤꯕꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ ꯃꯍꯥꯛꯅ ꯂꯩꯔꯤꯁꯦ ꯂꯦꯞꯂꯝꯕꯗꯒꯤ ꯈꯣꯡꯂꯝ ꯃꯄꯥꯜꯗꯨꯗ ꯐꯝꯊꯈ꯭ꯔꯦ ꯂꯣꯡ ꯈꯣꯜꯂꯤꯕꯤ ꯅꯨꯄꯤꯗꯨꯅ ꯂꯣꯡ ꯈꯣꯟꯅ ꯈꯣꯟꯅ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯔꯦ ꯈꯨꯠꯇ ꯂꯣꯡꯂꯦꯟ ꯄꯥꯏ ꯈꯣꯡꯂꯝꯗꯨꯗ ꯏꯍꯟ ꯍꯟꯅ ꯍꯣꯟꯕꯗ ꯍꯨꯞꯅꯧꯕꯤ ꯃꯆꯥ ꯑꯃ ꯂꯛꯄꯗꯤ ꯍꯥꯗ ꯍꯨꯞꯅꯧꯋꯣ ꯏꯁꯥꯕꯤ ꯃꯍꯥꯛꯄꯨ ꯎꯔꯝꯕ꯭ꯔꯥ
ꯄꯣꯏꯔꯩ ꯀꯩꯗ ꯂꯩꯕꯒꯦ ꯈꯪꯉꯕꯗꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯒꯕ ꯂꯦꯝꯂꯩꯉꯥ ꯍꯨꯝꯅꯧꯕꯤꯗꯨꯅ ꯂꯣꯡ ꯈꯣꯟꯕꯤ ꯅꯨꯄꯤꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯃꯤ ꯂꯣꯡ ꯈꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯍꯨꯝꯅꯧꯕꯤ ꯃꯆꯥ ꯅꯪꯅ ꯑꯩꯒꯤ ꯌꯥꯋꯥ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗ ꯅꯃꯤꯠ ꯅꯅꯥ ꯈꯥꯅ ꯌꯦꯡꯂꯛꯄꯗꯤ ꯍꯌꯦꯡ ꯄꯣꯏꯔꯩ ꯁꯩꯁꯛꯄ ꯋꯥꯡꯕꯟ ꯁꯩꯊꯥꯕꯅ ꯈꯪꯍꯧꯅꯕ ꯍꯨꯝꯅꯧꯕꯤ ꯅꯍꯥꯛꯀꯤ ꯅꯃꯤꯡꯗꯤ ꯉꯈꯥ ꯍꯥꯏꯅ ꯀꯣꯂꯣꯏꯅꯔꯁꯅꯨ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯂꯩꯉꯥ ꯑꯗꯨ ꯇꯨꯡꯒꯣꯟ ꯃꯅꯨꯡꯗꯗꯤ ꯍꯥꯞꯆꯤꯟꯗ ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯊꯥꯗꯣꯛꯈꯤ ꯂꯣꯡ ꯈꯣꯟꯕꯤꯗꯨꯅ ꯇꯧꯔꯤꯕꯗꯨ ꯍꯤꯌꯥꯏꯅꯨ ꯃꯃꯤꯠꯅ ꯎꯏ ꯃꯅꯥꯅ ꯇꯥꯏ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯑꯃꯗꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯃꯁꯥꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯖꯩ ꯁꯣꯏꯔꯣꯜꯂ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯦ ꯏꯁꯩ ꯁꯛꯂꯤꯕ꯭ꯔꯥ ꯃꯇꯝ ꯇꯥꯟꯖꯥꯗꯨꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯜꯂꯛꯏ ꯈꯣꯡꯂꯝ ꯃꯄꯥꯜꯗꯨꯗ ꯏꯅꯛ ꯅꯛꯄ ꯈꯣꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯇꯦꯔꯥ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯏ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯀꯨ ꯑꯃꯁꯨ ꯇꯣꯡꯗꯨꯅ ꯈꯣꯡꯏ ꯑꯁꯣꯡꯕ ꯃꯔꯛꯇꯒꯤꯅ ꯀꯧꯖꯦꯡ ꯍꯥꯔꯧꯒꯤ ꯃꯈꯣꯜ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ ꯅꯨꯡꯇꯤꯒꯤ ꯇꯥꯃꯟꯕꯅ ꯂꯣꯡ ꯈꯣꯟꯕꯤ ꯅꯨꯄꯤꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟ ꯂꯣꯡ ꯑꯗꯨ ꯈꯣꯜꯂꯤ ꯂꯦꯝꯂꯩꯉꯥꯗꯤ ꯑꯗꯨꯃꯛ ꯐꯥꯏ ꯑꯗꯨꯕꯨ ꯇꯨꯡꯒꯣꯟꯗꯨꯗꯗꯤ ꯍꯥꯞꯆꯤꯟꯕ ꯎꯗꯦ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯤꯌꯥꯏꯅꯨꯅ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯂꯣꯡꯗꯤ ꯈꯣꯜꯂꯦ ꯂꯦꯝꯂꯩꯉꯥꯁꯨ ꯃꯌꯥꯝ ꯂꯥꯛꯏ ꯑꯗꯨꯕꯨ ꯇꯨꯡꯒꯣꯟꯗꯗꯤ ꯍꯥꯞꯆꯤꯟꯕ ꯎꯗꯦ ꯅꯨꯄꯤꯗꯨꯅ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝꯂꯛꯏ ꯏꯕꯦꯝꯃ ꯑꯩꯗꯤ ꯈꯣꯡꯂꯝ ꯑꯁꯤꯗ ꯄꯌꯥ ꯆꯦꯞꯁꯤꯂꯣꯡ ꯁꯉꯥꯏ ꯌꯥꯏꯅꯞꯂꯣꯡ ꯂꯣꯡꯂꯦꯟ ꯈꯨꯠꯇ ꯄꯥꯏꯔꯒ ꯂꯦꯝꯂꯩꯉꯥ ꯐꯥꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ ꯄꯥꯈꯪꯕꯅ ꯍꯥꯏꯔꯝꯕ ꯄꯥꯎꯇꯥꯛꯀꯤ ꯃꯇꯨꯡꯏꯟꯅ ꯐꯨꯝꯗꯤꯠ ꯍꯥꯃꯠꯂꯣꯡ ꯆꯣꯝꯂꯥꯡ ꯈꯣꯡꯊꯤꯡꯂꯣꯡ ꯂꯣꯡꯂꯦꯟ ꯈꯨꯠꯇ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯈꯥ ꯈꯣꯡ ꯂꯥꯏꯈꯣꯡ ꯃꯄꯥꯟ ꯈꯣꯡ ꯃꯔꯣꯡ ꯈꯣꯡ ꯆꯔꯣꯏ ꯈꯣꯡ ꯌꯥꯝꯕꯤ ꯈꯣꯡ ꯐꯤꯁꯨ ꯈꯣꯡ ꯂꯤꯂꯥ ꯈꯣꯡꯗ ꯏꯁꯥꯕꯤ ꯃꯥꯕꯨ ꯊꯤꯖꯔꯛꯄꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯅꯨ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯤꯍꯨꯜ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯦ ꯑꯗꯨꯃꯛꯇꯕꯨ ꯇꯥꯗ꯭ꯔꯤ ꯃꯥꯅ ꯄꯜꯂꯤꯕ ꯈꯣꯡꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯔꯣꯝꯗꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯁꯤꯗ ꯃꯁꯥꯗ ꯍꯦꯟꯅ ꯂꯥꯡꯇꯛꯅꯩ ꯇꯥꯏꯕꯪ ꯃꯤꯅ ꯂꯦꯝꯂꯩꯉꯥ ꯐꯥꯕꯗꯤ ꯇꯨꯡꯒꯣꯟꯗ ꯍꯥꯞꯄꯦ ꯑꯗꯨꯒ ꯃꯁꯤꯅ ꯀꯔꯤ ꯀꯝꯗꯧꯕ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ ꯉꯥ ꯐꯥꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯂꯦꯝꯂꯩꯉꯥꯗꯤ ꯑꯃꯠꯇ ꯐꯥꯗꯦ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯔꯝ ꯑꯁꯤꯅ ꯍꯤꯌꯥꯏꯅꯨ ꯃꯁꯥꯗ ꯍꯦꯟꯅ ꯂꯥꯡꯇꯛꯅꯩ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯇꯨꯃꯤꯟ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ ꯃꯁꯥꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟ ꯃꯌꯨꯝ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯍꯩꯅꯧꯖꯣꯝ ꯍꯧꯔꯤꯕ ꯁꯝꯕꯟ ꯁꯌꯥꯃꯔꯨꯝ ꯑꯗꯣꯝꯗ ꯂꯥꯛꯏ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯣꯡꯀꯥꯞ 3-4 ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ ꯅꯨꯄꯤ ꯑꯃꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯇꯥꯛꯂꯝꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯤ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯣ ꯑꯀꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯊꯩꯔꯒ ꯆꯠꯈꯤꯒꯦ ꯇꯧꯔꯤꯕ ꯍꯥꯏꯅꯕꯗꯨ ꯅꯍꯥꯟꯒꯩ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕꯁꯦ ꯅꯣꯡꯃꯇ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯇꯨꯅ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯦ ꯅꯨꯄꯤ ꯑꯍꯨꯝꯁꯦ ꯁꯣꯏꯗꯅ ꯂꯥꯏ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯃꯨꯛꯁꯨ ꯋꯥꯈꯟꯗ ꯈꯜꯂꯤꯕꯁꯦ ꯃꯑꯣꯡ ꯃꯑꯣꯡꯅꯤ ꯑꯀꯤꯕ ꯊꯛꯀꯠꯄ ꯃꯔꯛꯇ ꯄꯨꯛꯅꯤꯡꯒꯤ ꯆꯔꯥꯡꯅꯕ ꯃꯔꯛꯇꯨꯗ ꯋꯥꯈꯜꯒꯤ ꯆꯩꯅꯥ ꯑꯃ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯆꯥꯟ ꯃꯩꯔꯥꯗꯨꯗ ꯃꯨꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯀꯥ ꯐꯟꯅ ꯆꯥꯛꯂꯤꯕ ꯃꯩꯔꯤꯗꯨꯗ ꯑꯃꯨꯛꯁꯨ ꯃꯩ ꯌꯥꯎꯔꯤꯁꯤꯕꯨ ꯈꯟꯗꯣꯛꯏ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯃꯩꯉꯥꯜꯂꯛꯇꯅꯤ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯃꯝꯕ ꯃꯔꯛꯇ ꯂꯩꯔꯕꯁꯨ ꯃꯥꯅ ꯃꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯨꯁꯜꯂꯗꯨꯐꯥꯎ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨ ꯀꯔꯤꯝꯇ ꯃꯑꯣꯡ ꯍꯟꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯂꯥꯏ ꯑꯣꯏꯖꯔꯕꯁꯨ ꯃꯁꯥꯗ ꯃꯩ ꯏꯁꯤꯡ ꯆꯪꯗꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯔꯒ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯋꯥꯈꯜꯗ ꯍꯦꯟꯅ ꯆꯤꯡꯅꯔꯛꯂꯦ ꯑꯍꯨꯝꯁꯤꯅ ꯑꯃꯨꯛꯁꯨ ꯑꯣꯟꯁꯤꯟꯗꯨꯅ ꯃꯉꯣꯟꯗ ꯀꯩꯗꯧꯔꯛꯂꯕ ꯃꯥꯒꯤ ꯆꯟꯐꯝ ꯂꯩꯇ꯭ꯔꯦ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯆꯥꯟ ꯃꯩꯔꯥ ꯑꯗꯨ ꯃꯈꯣꯏ ꯇꯝꯅ ꯍꯟꯗꯣꯛꯈꯤꯅꯕ ꯍꯥꯏꯔꯁꯤꯔ ꯈꯜꯂꯤ ꯑꯁꯨꯝꯅ ꯈꯟꯖꯥꯟꯅꯔꯤꯉꯩ ꯃꯆꯦ ꯂꯩꯔꯤꯅꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯂꯩꯔꯤꯅꯨꯅ ꯏꯆꯦꯒꯤ ꯏꯕꯦꯝꯃ ꯍꯤꯌꯥꯏꯅꯨ ꯍꯤꯌꯥꯏꯅꯨ ꯍꯥꯏꯗꯅ ꯍꯩꯅꯧꯖꯣꯝ ꯃꯈꯣꯡ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯁꯝꯕꯟ ꯑꯍꯣꯕꯗꯨꯗꯒꯤ ꯂꯤꯊꯣꯛꯑꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯒ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏ ꯅꯛꯁꯤꯜꯂꯛꯂꯦ ꯍꯤꯌꯥꯏꯅꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯥꯅ
ꯃꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯤꯌꯥꯏꯅꯨꯅ ꯌꯥꯝ ꯄꯥꯈꯠꯅ "ꯏꯆꯦ, ꯑꯩ ꯁꯤꯗ ꯂꯩꯌꯦ!" ꯂꯩꯔꯤꯅꯨꯁꯨ ꯃꯅꯥꯎꯅꯨꯄꯤꯕꯨ ꯀꯣꯛꯁꯦꯠꯅꯕꯤ ꯅꯨꯄꯤ ꯑꯍꯨꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯎꯔꯛꯂꯦ꯫ ꯂꯩꯔꯤꯅꯨꯅ "ꯀꯅꯥ ꯀꯅꯥꯅꯣ ꯅꯈꯣꯏ? ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯀꯅꯥꯅꯣ ꯍꯥꯏꯕꯅꯤ ꯅꯣꯏꯕꯣ?" ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯐꯤꯡꯀꯠꯂꯛꯏ꯫ ꯃꯈꯣꯏ ꯍꯨꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯊꯠꯇꯨꯅ ꯂꯩꯔꯤꯕꯤ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯌꯥꯏ ꯇꯨꯕꯠ ꯈꯥꯏꯔꯒ ꯐꯤꯖꯤ ꯐꯤꯅꯥꯅ ꯍꯨꯝꯂꯨꯔꯦ ꯂꯩꯔꯤꯅꯨ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯝꯇ ꯅꯥꯆꯤꯡꯂꯨꯗꯦ꯫ ꯇꯥꯏꯕꯪ ꯃꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯍꯥꯛꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯝꯕꯗꯒꯤ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯍꯤꯌꯥꯏꯅꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯑꯀꯤꯕ ꯐꯥꯎꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯍꯤꯌꯥꯏꯅꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯁꯣꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯔꯝꯗꯤ ꯑꯅꯝꯕ ꯅꯣꯡꯖꯨꯒꯤ ꯑꯃꯝ ꯑꯊꯦꯡꯗ ꯏꯟ ꯁꯣꯟꯕ ꯌꯦꯡꯕ ꯍꯦꯛ ꯍꯦꯛ ꯆꯠꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯁꯥꯅ ꯈꯪꯖꯕꯅꯤ꯫ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯈꯣꯡꯂꯝꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯂꯥꯏꯁꯤꯡꯗꯨꯒꯤ ꯇꯨꯕꯠ ꯃꯌꯥꯏ ꯈꯥꯏ ꯁꯝꯗꯨꯅ ꯂꯥꯛꯄꯅ ꯃꯅꯥꯎꯅꯨꯄꯤꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯅ ꯄꯨꯜꯂꯔꯕꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯅꯨꯄꯤ ꯑꯍꯨꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯂꯥꯏ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯃꯥꯡꯈꯤꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯏꯉꯛ ꯉꯛꯅ ꯃꯃꯤꯠ ꯃꯅꯥꯏ ꯊꯛ ꯊꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯔꯤꯅꯨ ꯋꯥꯈꯟꯗ ꯈꯜꯂꯛꯑꯦ, ꯍꯧꯖꯤꯛꯀꯤꯗꯣ ꯈꯣꯡꯂꯝꯁꯤꯗ ꯊꯣꯛꯏ ꯍꯥꯏꯕ ꯂꯥꯏꯗꯨꯅꯤ꯫ ꯑꯃꯔꯣꯝꯗꯗꯤ ꯍꯤꯌꯥꯏꯅꯨꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯥꯅ ꯍꯧꯖꯤꯛ ꯎꯕꯗꯣ ꯉꯁꯥꯏ ꯃꯥꯅ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯆꯤꯡꯅꯔꯛꯄ ꯍꯧꯕ ꯂꯥꯏꯗꯨꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯛꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯈꯟꯗ꯭ꯔꯦ꯫ ꯁꯝꯕꯜ ꯁꯌꯥ ꯑꯗꯣꯝꯗ ꯐꯥꯎꯖꯤꯜꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯏ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯄꯥꯟꯗꯨꯞ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯑꯄꯥꯝ ꯄꯥꯝꯗꯗꯨ ꯊꯝꯕꯤꯔꯝꯃꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫